Khaurang na ngairi khangbiyo pawasi ngarang ungthil phongkiba pandam pausege editorial kalamdagi laukhatchabane midyeng sana yengba ngamba luchingba dubo asengba luchingba ni haina duna malemgi miyamna khangna duna leire luchingba makhal yami haibasisu ngasigi malemgi miyamna khangna re ngasigi manipur da thogliba irang asigi haurakpham state asigi miyamna khangna duna leire thogliba irang asi aruba phibam da leiribane asigumba aruba phibam da leiraknaba sinba midyeng sandaba luchingba khara manipur da khundaminariba phurup kanglupsing asigi manungda yaubadage haukiba 2023 gi May 3 dagi misi mina yauna mihan mipun kaya ga loinana kanglup anigi marakta lan soknabagi mawongda ngasi phawba tha mapan helaba phawba lan asi loisilhandana India laingang na lehenbagum tawre oirakliba phibam asigi marude midyeng sandaba masagi da khanba asengba chumbabu namatlaga aranbada yumpham oiraga ningsingba thoktraba matamdagi leiraklaba lamdam asigi sahi lising kayadagi leiraklaba asengba yalomi sing oiriba singgi maramdambu kona mapan lamdagi nauna changlakpa phurup kanglupsing samna hairabada sahi chani fawba manipurda khundabagi sudriba phurup singi luchingba kharana namduna mullaga lauba yanaba lalong sing yalaga atamdana yalomi mitai singda landarakpadagi ngasi fawba lamdam asida tangdu laitadaba phibam amada leirakpane makoina makoigi oiba tonganba lamama manipurdagi setoklaga lauraga tonganba administration amagi makhada leijage haina India laingakta hairaga kari maramge mitai singda landaragliba no haibagi maram asige maru oiba maramde mitai singi asengba puwari amade laifam len singa si muthallaga makoina manipur apunbagi mapu oiba yanavagi damag maralaitaba asengba chumba laibak machata na midyeng sana yenglaga lamdam asibu kannabo honariba singbu maru phangna khongul muthanaba honabagi thawong singgumba nei nakalamarom manipur laingang na achumba da yumpham oiraga Indian Constitution gi chana kanglon kaidana state asigi law and order ngang na ba thaurangi makhada miyam gi punsi kanaba made lamdam asida khundaminariba phurup kanglup pumnamak state asida mahausa gi phibam da hanjilakna ba honabagi thaurang paikhatpada yumpham yaudaba Indian Constitution gi mayokta thabak tawbaga manana Manipur gi laingakta maral sibagi mathakta India gi machu ahum gi firal Indian National Flag fawba ikai khumnadabagi thawong chathariba simakte midyeng sandaba sanga gi lichat chatpa narco terrorist singi luchingba singi thawong ni haiba yai amaromdana mi fatabagi hidak laite haibaga manaraba furup kanglup singa sigi luchingba singa sina phongna aranba kaya tawraba made aranba da yumpham oiba ngakta sagalaga migi maramdam munana bo honariba singa sibu maralgi matungina thubada sairak pibagi mahutta makoibu kangkhatpa manba thawong tawbagumna India laingangna kayam kuina maralaitaba mitai singi mathakta landahangadoribagi haibagi wahang sing thama pan hena lamdam asigi yellow missing na hangduna lakliba sibu makata na kayam kuina sangthana hangduna lehengadori amade malemdagi mitai sing pungtum tumba ngai khigadori bara haiba wahang asi makata na hangdana ba state laingak amadi India laingang na sinba dumak ngasigi manipurgi lanjadaba yellow missing na khaurang na ngai ri haibasi India gi center laingak na athuba da khangbi ba chumme